पुनमपु खुरमजरी 11 September 2001 अदुगुलबा तमथिरबा निमिदमा अमेरिका गी स्ट्रीट दा याम थिन थमोय सोकिबा निमिदमा निमिदासिना वर्ल्ड मतम पुंबगी ओइना ओलहन की चाही कुन हेला फावदा मदुगी इफेक्ट अदु अखोइना डे टू डे लाइफ ता ngasi फाव उबो फंगी अदोम थाजरई निमिदासिना करमना अखोइ पुंसिदा इम्पैक्ट ओहलिबना हाबदु असि वीडियो सिदा मरम सिंग सिबु खंगमिनासि Today our fellow citizens, our way of life, our very freedom came under attack in a series of deliberate and deadly terrorist acts. Of the Pentagon. 11 September 2001 ayuki matamni American Airline gi flight 11 take off tawki Boston International Airport gi flight ki destination na Los Angeles ni flight aduda punna mioi 92 yauki 81 passenger aduga 11 crew members take off ki matung around 15 minute ki tungda khangnar ki passenger 81 sigi manungda manga amadi hijacker sing haiba hijacker sing asina plane asi hijack tawki passenger sing bo overpower tawduna namduna plane gi cockpit ta changki mioi manga asigi manungda Muhammad Atta ko mioi ama yarmi pilot oina train toroba nationality na Egyptian oiba sahi from do shuru mioni mana pilot amadi co pilot tegi plane gi control munduna New York te leiba World Trade Center tamna pairaki World Trade Center matamdugi America gi amna monumental historic oiraba building amani loinana matam amada world gi khwaidagi wangma building masu oirami plane asina World Trade Center gi North Tower tamna pahilaktuna thomjinduna crash tawki sorakna 88th floor da crash asi ayuk ki pung 9 ga minute taruk chatpa matam asaida oiki matam sida US President George Bush Florida gi school amada angang singa interact tawgi program ma chapagi lambi da leiri matam sida magi White House Chief Staff Andrew Karna George Bush ta etek du pau piraki hanbada Bush thajaram de masidi uthoktabni kanana utawam duino soidna pilot to heart attack kuma tawdagi plane du crash over rambe aina adu minute trek ki matungda United Airlines ki flight 175 su mana mongda hijack tawkre haibasi khangaki hijacker mangana plane adu control tawduna namdana World Trade Center tamna pasilaki loina na south building da thomjina crash tawki nearly 60 suba floor da ani suba crash ani suba tower da matam sida US President school de yauki second grade ki chatra singa reading exercise tori madu mamingna the Fed God Obama matam sida magi chief of staff laktuna magi nakong tumin haiki America is under attack adubu George Bush kal tumin famno leki ngang singduga exercise makha tan jathaki minute tare chupna ngang singduga wario tai chadana potona singma kaptuna leki masigi minute tare si amna critical oiki maramdi si matam sida world gi mapam pumda paw si sandoki World Trade Center da plane ani crash tawkre haibsi tungda mi kyana Bush bu criticize tawki yam tuna action loki dabagi plane ani hijack tawduna crash tawkre US da attack tawkre adubu classroom da matam kya mangalaga leithoiba kaigino sini minute kharagi tungda paw phangke plane ani masu hijack tawkre habsi hanba plane na American Airlines ki flight 77 Washington International Airport tagi Los Angeles atkadaba masida su hijacker manga yarami ani su flight na United Airlines ki flight 93 ni New Jersey dagi California ta na chatkadaba flight ama masida na hijacker mari yarami flight ani su turn tawlaki Washington DC tamna US ki capital ni Washington DC asi masida US Defense Headquarters mamina Pentagon sulai flight 77 building asi tamna paisilaktuna thomjinduna crash tawki Pentagon da masigi matam asida di US ki air space pumba shutdown tawki matamdu da paidna leramba plane kudi manang nak airport land tawna border tawki pung 8 minute 38 ayukki 9:30 am da home super crash Pentagon da thomjin gibduna building asigi saruk kharatin soki 9:59 am da south tower crash tawki baduna sathina mai chaki amadi building adu pangan sotharaktuna punna ningkhairaki collapse tawki sigi maraksida mari suba hijack plane adugi maramda mi paina barki United Airlines ki flight 93 kaida masigi plane asi crash to we haina yunarpada White House natraga US ki capital da oibe haina akangai sina panaki White House yam roiba mafam amani United States ki maramdi masida president gi residence ni lefamni aduga United States Capitol building su federal government ki legislative seat ni kudamoina hairada India gi parliament gumani amaromda mari suba plane da tungba passenger karna phone on tawdagi mogi family members na call taropadagi America da oibe pem khangraki amadi makhoisu khangti plane asi hijack tawre haibsi moigi option yam leite hijacker sing dugi wa induna crash tawga siba or thona putoktuna fight back tawduna hijacker sing aduga fight tawna kadon tibdagi kanba ngambre yengba asini finally passenger sing aduna hijacker sing aduga fight tawna ki loina makha tawa akupa details ti khangba ngide audio kharagi kharkhangatana adubu simadi khangi plane asi hangma philamada crash landing tawki loina na makoi gi thona dagi miyo kya gi thawai kan bangi pung 10 minute 19 ta matamda World Trade Center gi North Tower su collapse tawki nimit asigi nungtil gi matamda khangnar ki miyoi lising omlom secret loina na miyoi sing tarlom henmana so open yaure habsi
Miu Kiamana World Trade Center da Kiamana Pentagon da Lunana plane da Tonglok Pasing Yauna. Ite Asigi suspecta Osama bin Laden amadi terrorist group al-Qaeda na Wagin Hena claim Toki Adubu Sigi attack Sigi Nimit Kharingi Tungda bin Laden na statement ama Thadoroki attack asida Maga Kashmir na de ai masigi responsibility na tehna. 9/11 gi immediate impact ta US ki real GDP growth si 0.5% antaki 2001 da Lunana unemployment rate su 0.1% hengalaki sorangna 5,98,000 job loss oiki. Di approximately $40 billion ki insurance loss hoki US ki economy da satina soki stock market 10% hena haita ki nomunini da loina globally financial market da su tina soki investigate taw matung da hijackers tamapan asi terrorist group al-Qaeda gi members in have kan ki mioi tramanga mana Saudi Arabian citizen ni ani mana UAE Lebanon amadi Egypt tagi among October 7 2001 da US na Afghanistan da invade tiktok waki NATO countries in loina na ete gasigi primary MD Osama bin Laden bu thiba amadi Atamdugi Afghan ruler Taliban singbu punish tawa al-Qaeda gi leader singbu support tawdana sep hoiba tefam sapam pibagi invasion asigi makha tarpo ina US Congress na power grant toki President Bush ta Iraq te attack tawbona traga tawdaba decide tawdawagi loina Iraq ta su invade toki 20 March 2003 da US na supported by UK Australia and Poland 2004 da US ki election toki incident asigi chahi ahungi matungda public ta bin Laden na tape recording ama publish tawki masida mana attack asibu acknowledgement responsibility pumba loki amadi mana asi tokibagi justification da hairi asi tokiba al-Qaeda gi motivation kaya malari US na Middle East interfere tarokpa Israel bu support tarokpa Lebanon Muslim singi mayokta tokliba Iran da support tarokpa Chechnya da Russia na Muslim singi mathakta chathariba crime da support toksilakpa Iraq da sanction thamsilakpa US na Saudi Arabia da collaboration tarokpa US troops sing thajalakpa asina singba tongan maram kaya asina list down tawduna haiki aduna America bu parama tambi boina asi chathakibni hari masigi main conclusion da aigadi Muslim bu abuse crime against Muslim yam tawbudagi ate asi tokibini haibsini 9/11 commission report na Pakistani terrorist Khalid Sheikh Mohammed bu principal architect ni hairi ate asigi haiba mi asi 1993 gi World Trade Center the bombing da su involved toki siga loina accused mari amasu Guantanamo Bay hariba jail asida thamki ngasi fawd lairi trial undergoing tawdana atopa maromdana Osama bin Laden bu May 2011 da Pakistani famanda US Special Force Navy sil na hatki ete asina common man micham miyam da kari impact piru have the moroni common sida hajariba common man hariba si sunagi American miyam bunate pitribida leba common man kudema puni 9/11 gi ete sigi sunagi chayol taruk ki matungda US Patriot Act pass toki yam tuna US Congress na matamdugi parliament gi acho politician singna hegasibu kumna khana kide pa pau bhajan pa kide amendment amatasu laikide simply pass toki egasina US government pu ka hena power pyramid authority pyramid magi citizen singbu spy tobugi tumin access toba yengba yawa any book record paper or any document singbu loina na judiciary power su hanthalami amadi egasina mi kudeng pu cover tormi government gi mayukta ngangba mi singbu namthadana thamagi power phabule yormi 9/11 gi matungda chai train thoi matungda whistleblower Edward Snowden computer intelligence consultant amana yam achoba aropa ma expose torki sigi matangda pitribi pumbada pau sandoki kamaina US government na mi singbu surveillance toriba spy toriba NSA na phone recording collect tori customer care gi warrant natraga evidence amta yaudana masa khangandana kanagumba amada hekta spy tawba yabagi government gi authority lerme loksu tarami 9/11 gi tunga choba ohongba masulaki airport security gi niyom dasu 2001 gi mangda walge amba airport singda yam ka henba security gi checking trang leramde ID kara check tawba loinana chamba metal detector koina shopping mall na chingba da uriba adumba khar sinarami yam nganna lapagi matau su taramde 15 to 30 minute mangdi yoraga de dum yarami 9/11 in tungda masi pumba change tawki hauji matam sidadi full body scan mandatory personal ID check passport boarding pass piba bag sing electronic items sing yaroga su lokthon ba khumuk lokthon ba loinana liquid item kyam pubu yai loina tongan ba hana leram da restriction na cha kyam thamakre December 2002 gi matung dagi airport sing da explosive detection system thambor ki loinana tai pitrbi lebak sing airport sing da su tamna thamrakki early 2003 da han boina pilot sing da weapon nongmai na sing ba issue to hoki intruder sing dagi protect tawna ba cockpit ki tong sing su reinforce tawki hen secure oba mongda intruder sing bu defend tawba loinana pikpa firearms amadi grenade na ching bading ngakthona ba Osama bin Laden na magi attack si US na Middle East ta yamna interfere tawdagi tawkibni haki adubu wafam asi 9/11 gi tungda hena mek sing na uba pangki 9/11 gi tungda US na Afghanistan amadi Iraq ta invade tawki haiba terrorist sing asibu siga tawna ba masigi wari asi masi fawo uri khoina 20 years mu US na Afghanistan da leki bin
Laden budi hatki adubu trillions of US dollar waste oiki US taxpayer singi US ki lanmi kya thawai thaki civilian kya su sikhi lana sida Bin Laden haikiwa Muslim sing bu abuse tobugi revenge tobuni adu 9/11 gi matungda Muslim sing da attack tobugi chang sisu ingalaki sida sunatana nationalist sing na Sikh sing da su hate crime kya ama tokibagi report lai Sikhi ko amadi tarban ga Bin Laden gi ko amadi tarban ani sigi kenal phajana khangdabadagi mi kya ama bu evidence amata yaudana phawa jail da thamba torture tawna chingba hingalaki human rights bu achauba skill da abuse toba ubu fangki aduga American sing na madubu support torami manikali makoida spy surveillance tawriba mi bu arrest tawriba oliba torture tawriba mayam se kai sukaide terrorism bu fight tawna ni hana kalami maram kya asidagi mi kya amasu terrorism bu lambi oina samkiba yaukida basunate saubadagi natraga laman kumningbadagi simedang sida manaba scenario da Bollywood film amasulaki mamingna New York oba John Abraham amadi Krishna Kef anina lead role tawa film asida fazana udli asiga punba warida akoina lesson ama tambaya extremism breeds extremism India ki father of the nation Mahatma Gandhi ji na haramba an eye for an eye makes the whole world blind have yam chumbu famni Osama na haiki mana revenge lobuni US na tawkiba duki makoi gi micham kar hatana then US na muhari makoi gi praja sing hathi bagi revenge lobuni Afghanistan amadi Iraq ta invite tawduna mafam duda maran lejadra mi kara sibya ki makoi gi family sing duna muk khali aikoida US na smain torabani na makoi matakta revenge lobuni terrorist group join tawduna aduna asigumba revenge for revenge ki theory asi matam chukpada chasaduna laigini masigi aroiba kadum dalairoi terrorist amma hatkini maduna ama muk create tarokani ngasigi matam sida muk mayam na ubiramani Osama bin Laden hat kre adu ISIS ko ba terrorist organization ama muk form taroki Etek asina para ama oiduna country ka ama makoi gi anti terrorism legislation gi mapangkal hengalan ki loinana law enforcement and intelligence agencies singi power bu expand toki terrorism bu thengna nabida loisalakpada hajaningbadi terrorism na samasama da mangjaba natana karisu kana puragloi chakhor khongthang da tinthan ba economy da son ba property amadi thawai ke amang manatana Atang sida video asi loisinjake aina nga kimatamda soikilan kiba yarogasu miyamna puksel jawna ngakpigani asigumba informative oiba topic sing asibu khambino bidamak channel asibu nuksibiduna subscribe tawbiramu punangpu amokhana konon kurumjari